matam amagi warini leibak amada masak matau yamna phajabi Atiya kaubi chahi nauribi Rajkumari ama leirame. Rajkumari Atiyagi mabung ani lay. Mabung ani do landa haithoi singthoraba haibado oirame. Atiyagi mama de laikidare. Mama laikidraba matungda konungda thabak subi mamagi achanbi manai nupi amana Atiyabu mamagumna senabirae. Aduga Atiyagi mapaning thaudi machanupi Atiyabu kaya khandaba machanupa ani adubuna hena khanba nungsiba haibado oirame. Mapa ningthौना हाइखिबा वाना लोइबा मचिंग यामना फत्तबा निंगथौ हाइबसु ओइरमी नोंगमा अतियाना ममानबी सिंगा कोनुंगी वांगबदा सगोल तोंगदुना मसक लोतुना लाक्लमे अतियाना लाइबाक अदुगी फजा फजरबा मफम कया येंगदुना सुम लाकपदा चिंग अनिगी मरक्तगी तारकलिबा फजरबा इसिंग अदु उबदा अतियाना ngaukhiदुना ममानबी सिंग अदुगा सगोल खामहंदुना चंगसिनदुना येंगलमे अस आइदि ngaure इतासा असुक फजब मफम सिबु करंबा लाइना लोसिंदुना थंबिरमलिबनो फजद्रोइ ता मयाम फजये राजकुमारी ngaure खोइसु मफम सिदगिबु हनबु हनिंद्रे चिंगमाइ सिदा फजा फजबा हैले चाउरबा उजाउ सिंग असिगा अस चिंगथक्तगी तारकलिबा फजरबा लाइजै सिंग असिगा ओंथोकना फजख्रे आइना हाइगे खनबा वाखैदि इता सिंगना ओइना हाइख्रे राजकुमारी से साउख्रे नि हे असुमना मोइसिंग अदो मफम अदुदा इरुजदुना सानरमी मोइसिंगना सानरिबा मफम अदुगी चाउरबा अदु उ अमगी मखादा मतिक मगुन लैबा मालेम कौबा नुपा अमना लाइनिंगदुना लैरमी मतारोय अमना राजकुमारी तु आदा नुपा अमा ngसाइदगी अखोइबु येंगलिबा माले कैनो नंगना हाइदुबो काइनो कदाइदनो राजकुमारी अतियाना कदाइनो तु आदगी अचौबा उसिगी मखादा फमलिबसे उद्रो नोइबा होइने हे अस इकाइरे द ओंथोकना मथोंग कया चाबा मी ओइरमय राजकुमारी नुपा से वरकसे आई कनानो हाइबसे खंगन बतारेदना लाओ नुपा सिगी मनाक्ता राजकुमारी गा मतारोय सिंग अदुगा मालेमगी मनाक्ता चंगलक्लमी मता अमना हाइरए कनानो सिबो मागी मसक्सिदी खुफाजमनी हाइबा मसक्तनदी मागी मसासी यंग खुफा मनी ममित सिदी हौदोंग ममित का चप मानद्रो राजकुमारी अतियाना नोई मागी फजबसे यंगबा लाक्लिब्रो अखोइना इरुजरिङैदा यंगलमलिबा नुपा सिबु वरकपा लाक्लिबा नत्रो ngakpigani राजकुमारी अदो नुपा सिदी अखोइ लाक्रि हाबसे करिमता खंगदबगुमना मची फावबा लेंदना तुमिना लैरिबसिबु करिगिनो ओय ताब्रा नंग कनानो अखोइसे कनानो खंब्रा नंग नुपीबु तुमिना हुराने यंगलिबा करिगिनो नंग नोइगी अहलमना वरक्तबा मचा मसुरा नंग हौजे अवाफमदा ताबा तारेदो राजकुमारी अदुना ओंथोकना मतिक मगुन लैख्रेदा मसिगी नुपा असिदे राजकुमारी कैदौसिगे मसिगी इकाइबा खंगदबा नुपा असिदे अखोइना ngangliba sakliba mayamse करी सुना जुंगदना खोंग्राइ चलगा मखुद अनी असे तिंथोकलगा फमदुना लैने करीबु नीरिबनो नुपा असे लाइनिंगलिबा हाइबदुरने लाइनिंगगबु ममित पांगलगा अखोइबु येंगलगा लाइनिंगद्रने राजकुमारी ngaikose ai toge nupi amana malemgi manakta changsinduna malembu induna aikoina ngasaidagi nganglibase tadro nang nana pangsinari ro nana panglabasu aikoidi uramani dana malem lining bodo leplaga nupi aduna soklakpaduda malem yamna sauna kanano aigi sada soklibi nupi nang siba kidabra राजकुमारी याम किये अखोइना हाइगदबा वागसे माना ओइना हाइरइने अखोइना इसिंगदा सानबसे तुमिना हुरानसु येंगलंबा अदुगा माना ओइना सिबे किदबरा काइना राजकुमारी नुपासे इनिंग थौदा ताक्तुना अंगांग ओलहनसे करी हाइबा अइना लाइनिंग लेंगैदा थुगाइबिरगा अइबु अमु इराल सिबिरे अइगी मिट असे उदबरा खंगदबरा अइ मिट उबा ngamde haiba khanglamdabusu yai ye nokpadaga su phajari adudi mamit tanglaga karigi mamit pangliba panglusu udaba pangdusu udaba aigi famda pangba pangdaba haiba mamuk lairibra
ꯑꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕ? ꯃꯥꯂꯦꯝꯅ ꯃꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕ ꯊꯥꯖꯅꯕ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯇꯥꯔꯣꯏꯁꯤꯡꯗ ꯑꯁꯦꯡꯕꯗꯤ ꯃꯥꯂꯦꯝ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯁꯤꯡꯉꯤ. ꯃꯤꯅ ꯎꯕ ꯉꯝꯗꯕ ꯐꯥꯎꯕ ꯃꯥꯅ ꯎꯕ ꯉꯝꯂꯝꯃꯤ. ꯃꯥꯂꯦꯝꯒꯤ ꯃꯄꯨꯗꯨ ꯑꯐꯥꯎꯕ ꯃꯍꯩ ꯃꯤꯇ꯭ꯔꯪꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯄꯨꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯁꯨ ꯃꯥꯂꯦꯝꯗ ꯃꯍꯩ ꯄꯨꯝꯕ ꯇꯝꯕꯤꯔꯝꯂꯒ ꯁꯤꯈꯤꯕꯅꯤ. ꯃꯄꯨꯒꯤ ꯃꯍꯩꯁꯤꯡꯗꯨ ꯐꯪꯂꯕ ꯐꯥꯎꯕ ꯃꯥꯂꯦꯝ ꯑꯇꯩ ꯃꯍꯩꯒꯤ ꯑꯣꯖꯥ ꯀꯌꯥꯗꯁꯨ ꯇꯨꯃꯤꯟꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯃꯍꯩ ꯇꯝꯈꯤ. ꯃꯥꯂꯦꯝꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯍꯩ ꯀꯌꯥ ꯍꯩꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯁꯥꯎꯕ ꯋꯥꯈꯜ ꯐꯊꯕ ꯉꯝꯂꯛꯇꯕ ꯑꯗꯨꯗ ꯑꯣꯖꯥ ꯑꯇꯩꯅ ꯀꯤꯕꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯥꯂꯦꯝꯒꯤ ꯃꯤꯠ ꯑꯅꯤ ꯑꯗꯨ ꯎꯍꯟꯈꯤꯗꯕꯅꯤ. ꯑꯗꯨꯒ ꯃꯥꯂꯦꯝꯕꯨ ꯃꯥꯒꯤ ꯃꯍꯩ ꯃꯤꯇ꯭ꯔꯪꯁꯤꯡ ꯑꯗꯨ ꯐꯥꯊꯕ ꯉꯝꯅꯅꯕ ꯂꯥꯏ ꯅꯤꯡꯕꯗꯨꯃ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯅꯅꯕ ꯌꯥꯊꯪ ꯄꯤꯔꯛꯈꯤ. ꯑꯣꯖꯥꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯃꯥꯂꯦꯝꯅ ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯊꯕ ꯇꯧꯔꯝꯃꯤ. ꯃꯥꯂꯦꯝꯅ ꯃꯤ ꯀꯅꯥꯝꯇꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯠꯇꯦ ꯇꯥꯛꯇꯦ. ꯔꯥꯖꯀꯨꯃꯥꯔꯤꯗꯁꯨ ꯇꯥꯛꯂꯝꯗꯦ. ꯑꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯥꯛꯂꯝꯃꯤ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ. ꯅꯪꯒꯤ ꯈꯨꯜ ꯀꯥꯏꯗꯅꯣ? ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯥꯂꯦꯝ ꯀꯧꯏ ꯑꯩꯒꯤ ꯃꯤꯡ. ꯑꯗꯨꯒ ꯃꯃꯥꯡ ꯇꯝꯅ ꯆꯠꯂꯒ ꯎꯔꯤꯕ ꯃꯤ ꯌꯥꯝꯅ ꯇꯥꯖꯗꯕ ꯈꯨꯜ ꯑꯗꯣ ꯑꯩꯒꯤ ꯈꯨꯜꯅꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯪꯕꯨ ꯊꯤꯜꯂꯝꯂꯒꯦ. ꯑꯗꯨꯒ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯕꯤꯒꯅꯨꯀꯣ. ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯌꯨꯝꯈꯪꯕ ꯑꯣꯏꯅ ꯃꯥꯒꯤ ꯈꯨꯜꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯃꯥꯂꯦꯝꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯄ ꯑꯗꯨ ꯌꯦꯡꯅꯔꯝꯃꯤ. ꯅꯪꯒꯤ ꯌꯨꯝ ꯌꯧꯔꯕꯔꯥ ꯃꯥꯂꯦꯝ? ꯌꯧꯒꯗꯧꯔꯦ. ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯣꯏꯒꯤ ꯈꯨꯜꯁꯤꯗꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯤ. ꯌꯥꯝꯅꯁꯨ ꯏꯪꯅ ꯐꯖꯩ. ꯃꯤꯁꯤꯡ ꯑꯁꯤꯁꯨ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯅꯥꯟꯅ ꯂꯩ. ꯑꯩꯒꯤ ꯌꯨꯝ ꯌꯧꯔꯦ. ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯂꯦ. ꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯤ. ꯑꯩꯒꯤ ꯃꯤꯡ ꯑꯇꯤꯌꯥ. ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯔꯒ ꯅꯪꯅ ꯅꯣꯛꯂꯤꯕꯗꯤ? ꯃꯥꯒꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯀꯥꯛꯅ ꯉꯥꯎꯗ꯭ꯔꯣ? ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ ꯉꯁꯤ ꯄꯨꯟꯕꯁꯤꯒꯤ ꯅꯣꯛꯄꯅꯤꯗ. ꯄꯨꯟꯕ ꯌꯥꯗꯕ꯭ꯔꯥ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ? ꯌꯥꯏ. ꯃꯥꯂꯦꯝ ꯂꯩꯕꯒꯤ ꯑꯇꯤꯌꯥ ꯂꯩꯕꯁꯨ, ꯑꯇꯤꯌꯥ ꯂꯩꯔꯝꯕꯒꯤꯁꯨ ꯃꯥꯂꯦꯝꯁꯦ ꯂꯩꯔꯝꯕ ꯑꯣꯏꯔꯝꯕꯁꯨ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯒꯤ. ꯅꯨꯄꯤ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯉꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯄꯤ ꯁꯨꯝꯕꯗꯤ ꯍꯩꯗꯧꯔꯤ. ꯆꯠꯂꯁꯤ ꯔꯥꯖꯀꯨꯃꯥꯔꯤ. ꯉꯥꯏꯈꯣ ꯏꯇꯥꯁꯥ. ꯃꯥꯂꯦꯝ, ꯅꯪꯒꯤ ꯌꯨꯝꯁꯦ ꯀꯅꯥꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯑꯩꯈꯣꯏ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯍꯟꯁꯦ ꯌꯥꯈꯤꯗꯔꯦ. ꯃꯥꯂꯦꯝꯗ ꯉꯥꯎꯈꯤꯗꯧꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯂꯩꯇꯦ. ꯑꯩ ꯏꯊꯟꯗꯅꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ. ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒ. ꯃꯥꯂꯦꯝꯒꯤ ꯑꯄꯤꯛꯄ ꯆꯥꯛ ꯊꯣꯡꯅꯅꯕ ꯆꯐꯨ ꯎꯌꯥꯟ ꯑꯗꯨꯒ ꯇꯨꯝꯅꯅꯕ ꯐꯃꯨꯡ ꯃꯆꯥ ꯑꯃꯒ ꯆꯩꯁꯨ ꯑꯃꯒ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ. ꯑꯇꯤꯌꯥ ꯏꯃꯨꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯃꯥꯂꯦꯝꯅ. ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤ ꯎꯔꯒ ꯅꯪꯅ ꯀꯞꯂꯤꯕꯗꯤ ꯑꯇꯤꯌꯥ? ꯅꯪ ꯑꯩꯅ ꯀꯞꯄꯁꯦ ꯈꯪꯕ꯭ꯔꯥ ꯃꯥꯂꯦꯝ? ꯈꯪꯏ. ꯑꯩꯕꯨ ꯃꯤꯠ ꯎꯗꯦ ꯍꯥꯏꯗꯨꯅ ꯆꯝꯅ ꯈꯟꯒꯅꯨ. ꯑꯗꯣ ꯅꯪꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯅꯇꯤꯛ ꯅꯒꯨꯜ ꯑꯃꯗꯤ ꯆꯦꯜꯂꯤ. ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯕꯅꯣ ꯏꯃꯨꯡ ꯑꯁꯤꯗ? ꯏꯅꯤꯡꯊꯧꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ. ꯅꯪꯒꯤ ꯅꯇꯥꯁꯤꯡ ꯑꯁꯦ ꯅꯪꯕꯨ ꯉꯥꯏꯕ ꯃꯥꯜꯂꯦ. ꯊꯦꯡꯈ꯭ꯔꯅꯤ ꯑꯇꯤꯌꯥ. ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯑꯩꯒ ꯄꯨꯟꯕꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯇꯥꯔꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥ. ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯂꯥꯛꯀꯦ ꯃꯥꯂꯦꯝ. ꯉꯥꯏꯈꯣ ꯑꯇꯤꯌꯥ. ꯑꯇꯤꯌꯥ ꯆꯞ ꯂꯦꯞꯄꯤ ꯃꯤꯍꯨꯜꯗꯨ ꯗꯪ ꯗꯪ ꯆꯣꯡꯉꯤ. ꯃꯥꯂꯦꯝꯅ ꯑꯇꯤꯌꯥꯒꯤ ꯃꯥꯏꯗ ꯅꯥꯜꯂꯝꯃꯤ. ꯐꯖꯩ. ꯃꯌꯦꯛ ꯁꯦꯡꯅ. ꯁꯦꯡꯗꯕ ꯑꯇꯤꯌꯥꯒꯨꯝꯅ ꯑꯇꯤꯌꯥ ꯅꯪꯒꯤ ꯃꯥꯏꯊꯣꯡꯁꯦ. ꯍꯩꯃꯥ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯏꯗꯒ ꯅꯥꯜꯂꯤ. ꯑꯗꯨꯁꯨ ꯃꯃꯤꯠ ꯇꯥꯡꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯁꯤꯅ. ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯀꯩꯝꯇ ꯍꯥꯏꯗꯤꯌꯦ. ꯑꯁ, ꯃꯥꯂꯦꯝꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯌꯦ. ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯥꯂꯦꯝꯁꯦ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩ. ꯋꯥ ꯉꯥꯡꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ. ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯥꯂꯦꯝꯗ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤꯁꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯕ꯭ꯔꯣ?
ꯂꯥꯏꯃꯨꯛ ꯐꯖꯩ ꯀꯩꯅꯣ, ꯑꯗꯨꯁꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥ ꯋꯥ ꯉꯥꯡꯗꯦ, ꯃꯤꯍꯨꯜ ꯀꯟꯅ ꯆꯣꯡꯂꯤ, ꯑꯗꯨꯒ ꯃꯥꯂꯦꯝꯗ ꯌꯦꯡꯉꯤ꯫ ꯃꯥꯂꯦꯝ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯨ ꯃꯤꯅꯤꯅ ꯃꯥꯂꯦꯝꯁꯨ ꯑꯇꯤꯌꯥꯒꯤꯗꯃꯛ ꯊꯃꯣꯏꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯃ ꯇꯧꯔꯤ꯫ ꯑꯇꯤꯌꯥ ꯏꯀꯥꯏꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ, ꯃꯥꯂꯦꯝ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯑꯇꯤꯌꯥ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥ ꯑꯃꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯒꯤꯅꯣ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯏꯗ ꯄꯥꯏꯍꯜꯂꯤꯕꯗꯨꯕꯣ? ꯑꯩ ꯑꯣꯏꯔꯕꯗꯤ ꯄꯥꯏꯍꯜꯂꯣꯏ꯫ ꯌꯥꯔꯦꯍꯦ, ꯅꯪꯉꯣꯟꯗꯕꯨ ꯀꯅꯥꯅ ꯄꯥꯏꯗꯣꯏꯅꯣ? ꯃꯥꯏꯅꯤꯅ ꯖꯧ ꯖꯧ ꯍꯦꯛ ꯂꯥꯎꯔꯗꯅ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗ ꯂꯨꯞꯂꯤ, ꯃꯥꯂꯦꯝꯁꯨ ꯑꯇꯤꯌꯥꯒꯤ ꯋꯥꯈꯜꯗ ꯂꯩꯍꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥ ꯀꯣꯅꯨꯡ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯃꯕꯨꯡ ꯑꯅꯤ ꯃꯆꯟ ꯑꯇꯤꯌꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ, ꯑꯩꯒꯤ ꯏꯆꯜ ꯑꯇꯤꯌꯥ ꯑꯁꯤ ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯕꯁꯤ ꯎꯗꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯤꯕꯁꯤꯅ? ꯍꯣꯏꯅꯦ ꯇꯥꯆꯧ, ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ? ꯍꯥꯟꯅꯒꯁꯨ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯑꯇꯤꯌꯥꯁꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯏꯆꯜ ꯑꯇꯤꯌꯥꯁꯦ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯕꯅ ꯐꯔꯅꯤ꯫ ꯀꯩꯗꯧꯔꯨꯅꯤ, ꯀꯣꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯂꯩꯕꯥꯛ ꯀꯌꯥꯗ ꯏꯆꯟ ꯑꯇꯤꯌꯥꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯕꯥꯔꯇꯣꯟ ꯊꯥꯈꯤꯅꯕ ꯁꯤꯟꯕ ꯌꯥꯔꯦꯅꯦ꯫ ꯉꯥꯏꯈꯣ, ꯏꯄꯥ ꯅꯤꯡꯊꯧꯒ ꯍꯥꯟꯅ ꯇꯥꯟꯅꯈꯤꯁꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥꯅ ꯃꯥꯒꯤ ꯃꯃꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯂꯤꯕꯤ ꯃꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯥꯂꯦꯝꯒ ꯊꯦꯡꯅꯔꯛꯄꯒꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈꯤꯕ ꯇꯥꯈꯤꯕ ꯇꯥꯔꯕꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯗꯦꯀꯣ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯁꯦ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯠꯇ ꯇꯧꯕ ꯐꯪꯗ꯭ꯔꯕꯗꯤ ꯀꯥꯟꯅꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯦꯀꯣ꯫ ꯑꯣ, ꯑꯗꯨꯝꯅ ꯈꯟꯒꯅꯨꯅꯦ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯩꯕꯨꯗꯤ ꯃꯃꯤꯠ ꯇꯥꯡꯂꯕ ꯂꯥꯏꯔꯕ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯃꯅꯤꯡ ꯇꯝꯅꯗꯤ ꯁꯣꯔ ꯍꯣꯜꯂꯤ, ꯅꯣꯛꯂꯤ, ꯀꯔꯤꯁꯨ ꯎꯕ ꯉꯝꯗ꯭ꯔꯕꯁꯨ ꯐꯖꯕ ꯅꯨꯡꯁꯤꯕꯕꯨ ꯈꯪꯅꯅꯕꯗꯤ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯡ ꯇꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯤꯡꯇꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯅꯣꯛꯄꯁꯨ ꯀꯞꯄꯁꯨ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯣꯛꯄ ꯀꯞꯄ ꯐꯥꯎꯕ ꯌꯥꯗꯕ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯃꯃꯤꯠ ꯇꯥꯡꯕ ꯃꯥꯂꯦꯝꯒꯤ ꯋꯥꯈꯜꯗ ꯂꯨꯞꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯃꯤꯠ ꯄꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥꯕꯨ ꯌꯦꯡꯅꯤꯡꯂꯛꯂꯤ, ꯎꯅꯤꯡꯂꯛꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯊꯣꯡꯖꯦꯜꯗ ꯂꯦꯞꯂꯝꯕꯤ, ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯂꯛꯅꯔꯝꯂꯒ ꯆꯠꯈꯤꯕꯤ ꯑꯇꯤꯌꯥ꯫ ꯑꯇꯤꯌꯥ, ꯑꯩ ꯑꯇꯤꯌꯥꯕꯨ ꯄꯦꯟꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯃꯥꯂꯦꯝꯅ ꯑꯇꯤꯌꯥꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯔꯕ ꯂꯩꯁꯤꯡꯗꯨ ꯍꯦꯛꯂꯨꯏ, ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯃꯥꯂꯦꯝꯅ ꯃꯍꯩ ꯇꯧꯗꯨꯅ ꯊꯨꯅ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯨꯝꯅꯕ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯑꯇꯤꯌꯥꯅ ꯂꯩꯕ ꯃꯐꯝ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯇꯤꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯨꯝꯂꯤ꯫ ꯃꯥꯂꯦꯝꯅ ꯑꯇꯤꯌꯥꯕꯨ ꯃꯤꯠꯀꯨꯞꯇꯅ ꯌꯦꯡꯂꯗꯨꯅ ꯃꯅꯥꯛꯇ ꯂꯩ ꯑꯗꯨ ꯊꯝꯂꯤ꯫ ꯃꯥꯂꯦꯝꯅ ꯑꯇꯤꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯖꯥꯏꯗ ꯅꯥꯜꯂꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯏ꯫ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯑꯩꯒꯤ ꯑꯁꯥꯎꯕ, ꯑꯩꯒꯤ ꯀꯜꯂꯕ ꯃꯍꯩꯁꯤꯡꯕꯨ ꯐꯥꯊꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯑꯇꯤꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ, ꯃꯤꯅꯣꯛ, ꯊꯦꯝꯕ ꯍꯩꯕ ꯈꯣꯜꯂꯩ ꯇꯥꯔꯒ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯐꯥꯊꯕ ꯇꯝꯂꯒꯦ꯫ ꯃꯥꯂꯦꯝꯅ ꯑꯇꯤꯌꯥꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯌꯦꯡꯂꯝꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯇꯤꯌꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯐꯖꯔꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯂꯩꯅꯝꯒ ꯂꯩꯁꯤꯡ ꯑꯗꯨꯒ ꯎꯔꯝꯃꯤ꯫ ꯑꯇꯤꯌꯥ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ, ꯂꯩ ꯑꯗꯨ ꯄꯥꯏꯗꯨꯅ, ꯑꯗꯨꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯀꯧꯏ꯫ ꯀꯩꯗꯧꯔꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ? ꯅꯪꯅ ꯄꯥꯏꯔꯤꯕ ꯂꯩ ꯑꯗꯨꯅ ꯀꯔꯥꯏꯗꯒꯤꯅꯣ? ꯉꯔꯥꯡꯗꯤ ꯎꯗꯦ꯫ ꯑꯗꯨꯅꯤ ꯏꯃꯥꯒꯨꯝꯂꯕꯤ, ꯂꯩꯁꯤꯒꯤꯅꯤ ꯑꯩꯅ ꯀꯧꯔꯤꯕꯁꯦ꯫ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯒꯤ ꯂꯩꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯂꯤꯕꯅꯣ? ꯂꯩ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯃꯥꯂꯦꯝꯅ ꯊꯦꯡꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯍꯧꯍꯧꯕ ꯂꯩꯁꯤꯡꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ? ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯂꯩꯔꯝꯂꯤꯕ? ꯅꯪꯅ ꯍꯦꯛꯂꯛꯄꯗꯤ ꯅꯠꯇꯦꯀꯣ? ꯊꯣꯡ ꯑꯁꯤꯁꯨ ꯂꯣꯜꯂꯤꯕꯅꯤ꯫ ꯑꯩ ꯍꯦꯛꯂꯛꯇꯤꯌꯦ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩ ꯈꯪꯗꯤꯌꯦ ꯂꯩꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ꯫ ꯐꯔꯦꯁꯦ ꯏꯃꯥ, ꯂꯩꯁꯦ ꯀꯗꯥꯏꯗꯒꯤꯅꯣ?
ꯀꯅꯥꯅ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯇꯤꯌꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯍꯦꯟꯗꯅꯕ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯂꯩꯁꯤꯡ ꯑꯗꯣ ꯊꯅꯝꯂꯤꯕ? ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯦꯜꯂꯛꯄ ꯑꯣꯏꯔꯕꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯤ, ꯑꯗꯨꯒ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯏꯆꯥꯁꯨ ꯅꯠꯇꯦ꯫ ꯃꯥꯂꯦꯝ ꯍꯥꯏꯔꯤꯕ ꯅꯍꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯈꯪꯂꯒꯅꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯌꯦꯡꯂꯤ꯫ ꯍꯥꯡꯂꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯝꯅꯗꯤ ꯄꯤꯛ ꯊꯟꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯥꯂꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯤꯠ ꯇꯥꯡꯁꯤꯟꯅꯗꯨꯅ ꯂꯧꯅꯝ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯔꯥꯜ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯩ ꯃꯥꯂꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯉꯥꯏꯔꯒꯦ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯏꯅ ꯉꯥꯏꯅ ꯑꯗ꯭ꯋꯥꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯕꯨ ꯌꯥꯝꯅ ꯐꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯉꯥꯛꯇ ꯁꯥꯔꯛꯏ꯫ ꯑꯍꯜ ꯑꯃꯅꯗꯤ ꯃꯥꯂꯦꯝꯒꯤ ꯋꯥꯔꯤ ꯐꯖꯅꯁꯨ ꯂꯤꯔꯛꯈꯤ꯫ ꯕꯦꯝꯃ, ꯏꯁꯨ ꯃꯥꯂꯦꯝꯁꯦ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ꯫ ꯃꯃꯥꯒ ꯃꯥꯒꯤ ꯃꯄꯥꯒꯅ ꯆꯤꯡꯒꯤ ꯂꯥꯃꯩ ꯆꯥꯛꯄꯗ ꯀꯟꯕ ꯉꯝꯗꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯨꯒ ꯆꯍꯤ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯄꯨꯗꯣ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ, ꯃꯍꯩꯗ ꯃꯤꯇ꯭ꯔꯪꯗ ꯌꯥꯝꯅ ꯍꯩꯈ꯭ꯔꯕ, ꯃꯥꯅ ꯉꯝꯗꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯔꯕꯅꯤꯅ ꯃꯄꯨ ꯑꯗꯨꯁꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯁా ꯃꯊꯟꯇ ꯁꯤꯖꯕꯅꯤ, ꯃꯁꯨꯒꯤ ꯈꯜꯂꯒ ꯀꯥꯏꯅꯁꯨ ꯍꯥꯏꯅꯩꯗꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ, ꯃꯥꯂꯦꯝꯗꯤ ꯀꯅꯥꯒ ꯂꯩꯍꯧꯔꯦ? ꯃꯄꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯥꯂꯦꯝꯗꯣ ꯄꯪꯆꯠꯇ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏ ꯈꯨꯜꯅ ꯃꯥꯕꯨ ꯌꯣꯛꯄꯤꯅꯕ ꯂꯦꯞꯈꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯈꯤꯗꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯂꯦꯝꯁꯦ ꯃꯃꯤꯠ ꯇꯥꯡꯂꯒ ꯍꯜꯂꯛꯈꯤ꯫ ꯃꯥꯅ ꯍꯦꯛ ꯈꯨꯜ ꯑꯁꯤꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯋꯥꯕꯁꯨ ꯑꯅꯥꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯈꯤꯗꯔꯦ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯎ ꯋꯥ ꯍꯩ ꯂꯩ ꯀꯌꯥ ꯑꯁꯤꯁꯨ ꯃꯥꯅ ꯊꯥꯕ ꯁꯦꯝꯕ ꯉꯥꯛꯇꯅꯤ꯫ ꯌꯥꯝꯅ ꯐꯕ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯅ ꯈꯪꯗꯕꯁꯨ ꯂꯩꯇꯦ, ꯃꯤꯠ ꯇꯥꯡꯖꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ꯫ ꯄꯥꯎꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯑꯇꯤꯌꯥꯗ ꯃꯥꯂꯦꯝꯒꯤ ꯈꯪꯂꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯃꯥꯂꯦꯝꯗꯣ ꯑꯆꯝꯕ ꯃꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯪꯒꯤ ꯉꯁꯤꯒꯤ ꯂꯩꯅꯝ ꯑꯁꯦ ꯃꯥꯒꯤ ꯌꯨꯝꯗꯁꯨ ꯅꯝꯍꯧꯏ꯫ ꯑꯩꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯦ ꯅꯪꯒꯤ ꯀꯥꯗ ꯑꯗꯨꯝ ꯂꯦꯛꯑꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯂꯩ ꯑꯁꯦ ꯃꯥꯅ ꯊꯝꯂꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯃꯇꯧ ꯀꯔꯝꯅ ꯃꯤꯠ ꯎꯗ꯭ꯔꯕ ꯃꯥꯂꯦꯝꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯋꯥꯡꯂꯕ ꯊꯣꯡꯖꯥꯎ ꯂꯥꯟꯅ ꯀꯃꯥꯏꯅ ꯆꯪꯂꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯑꯩꯒꯤ ꯀꯥ ꯑꯁꯤꯗ ꯑꯩꯗꯤ ꯑꯩꯒꯤ ꯏꯇꯥꯁꯤꯡꯅ ꯑꯩ ꯈꯪꯍꯟꯗꯅ ꯂꯩꯁꯤꯡ ꯑꯁꯦ ꯇꯨꯃꯤꯟꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯒ ꯑꯩꯒꯤ ꯀꯥꯗ ꯊꯅꯝꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯇꯥꯁꯤꯡꯕꯨ ꯅꯪꯒꯤ ꯀꯥ ꯑꯁꯤꯗ ꯆꯪꯂꯝꯕꯔꯣ? ꯑꯗꯨꯒ ꯂꯩꯁꯤꯡ ꯑꯁꯤꯗꯤ ꯉꯁꯤ ꯑꯌꯨꯛ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯃꯥꯅꯤ ꯏꯃꯥꯒꯨꯝꯂꯕꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥꯅ ꯃꯇꯥꯁꯤꯡꯗꯨ ꯀꯧꯗꯨꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯣꯏꯁꯨ ꯈꯪꯂꯝꯗꯦ, ꯉꯛꯁꯨ ꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯛ ꯇꯨꯝꯊꯕꯒ ꯐꯖꯕ ꯂꯩꯁꯤꯡ ꯍꯦꯛꯇꯨꯅ ꯍꯦꯛ ꯊꯅꯝꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯇꯤꯌꯥꯕꯨ ꯌꯦꯡꯖꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯍꯦꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯇꯤꯌꯥꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯇꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯌꯨꯝꯗ ꯃꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯐꯝꯗ ꯇꯨꯃꯤꯟꯅ ꯂꯥꯛꯇꯨꯅ ꯃꯥꯂꯦꯝꯕꯨ ꯊꯤꯔꯕꯁꯨ ꯃꯥꯂꯦꯝꯕꯨ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯇꯤꯌꯥꯅ, ꯉꯁꯤꯗꯤ ꯑꯩ ꯁꯨꯡꯇꯨꯝ ꯍꯦꯛ ꯇꯨꯝꯃꯣꯏ, ꯉꯥꯏꯔꯒꯦ ꯀꯅꯥꯅ ꯂꯩꯁꯦ ꯊꯅꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯑꯗꯣ ꯍꯦꯛꯇ ꯇꯨꯝꯅꯤꯡꯂꯛꯄ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ꯫ ꯍꯦ ꯂꯥꯏ, ꯑꯩꯕꯨ ꯇꯨꯝꯍꯟꯕꯤꯒꯅꯨꯀꯣ ꯉꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯑꯇꯤꯌꯥ ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯆꯥꯗꯅ ꯇꯨꯝꯗꯕꯤꯗ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯨꯝꯅꯕ ꯃꯇꯝꯅꯤ꯫ ꯃꯥꯂꯦꯝ ꯈꯨꯠꯇ ꯂꯩ ꯐꯖꯕ ꯄꯥꯏꯗꯨꯅ ꯑꯇꯤꯌꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯇꯤꯌꯥ ꯃꯤꯠ ꯎꯏꯁꯤꯜꯂꯤ ꯇꯨꯝꯗꯕꯤꯗ꯫ ꯃꯥꯂꯦꯝꯅ ꯂꯩ ꯑꯗꯨ ꯑꯇꯤꯌꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯊꯝꯂꯗꯨꯅ ꯑꯇꯤꯌꯥꯒꯤ ꯈꯖꯥꯏꯗ ꯅꯥꯜꯂꯤ꯫ ꯑꯇꯤꯌꯥ ꯃꯥꯂꯦꯝꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯉꯁꯤꯗꯤ ꯑꯇꯤꯌꯥ, ꯅꯪꯅ ꯁꯤꯡꯕ ꯍꯦꯟꯈ꯭ꯔꯦ꯫ ꯇꯨꯝꯗꯅ ꯇꯨꯝꯕ ꯁꯥꯗꯨꯅ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯗꯅ꯫ ꯑꯩ ꯆꯠꯂꯒꯦ ꯊꯨꯅ꯫
Atiyana malemgi makhuto tap launa phai. Malem, nang ngasidi aina phare. Ado, ai Atiyana malem phakri ngasidi. Nang aingonda oidaba yamna ngangkhiba male malem. Mamit tangba mi amana athengba ahing asida leipak asigi Rajkumari amagi kada changlaktuna aigi khazai sokliba nangse aigi thengnakiba pukchel sengba malem dura. Atiya, ai nangna khaliba malem dune ai nangonda oidaba wadi haikide aduga aigi maramda waloina su haikide. Nang aigi mitsida munna yengu aduga ai kanano haibado asengba hairamlage. Ngasigi ahing asina sakhi hoiduna nangi mitsidi hanaga manade ngasidi munna mayek sengna uba mali hayo nanga nano. Malemna magi asengba wari pumba lirami aduga malemna atiyabo kayam nungsi haiba adusu phongdoklami. Wari loibada nongalakadawre aduna malem khonglei thuna chatkhirami ahanba thengnakiba mafam aduda laknabasu hairamlaga. Aigi thamoigi Rajkumar se malem oirabako. Atiyagi malemga atiyaga punminadoraba. Nonganbaga atiya mapa mabung singleitaba tanja yengduna malemga unakiba fazaraba ising chaibi jing aduda masak lotuna chatlami. Malem mafam aduda atiyabu ngaiduna leirami. Malemga atiyaga mafam aduda nungsiwari sanaduna leiringai matam haukiba khanghaude. Malem, ai amu kunungda halage matamse yamna thengkraba male. Ipa ningthongna khangkhrabadi ai nanga mohana unaba phanglaroi. Hoi, ado ai horensu nangbu yengba lakani. Hoi malem. Atiyana hek hankibaga sagol tongba lanmi mayam amaga mabung ani aduga loinaduna malembu ikoi sinduna pharami. Marak aduda atiyagi mata amasu yaurami. Mabung ahaladuna o mamit tangba po pangsu sudaba nupa asina aikhoigi ichal Rajkumari bu moithem tawduna nungsi launam lang thakduna phanaba tawriba. Mabung atomba aduna yamba atiya khanghandana mittangbu nupa ase angang olhanduna manghankrase. Mitti tangi haibubu maya asidi adum higaline he. Oi lanmisa nupa ase phazilo. Mabung atomba aduna masigi nupa asinara ichanati ase puraga chengkhribada ipa ningthogi mingchat aikhoigi mingchati lekha tarani. Masidabu aigi jalatiana khoidari ko. Mabung ahaladuna aigi jalado sigumba mi awaba lairabase uba yadabani ne. E nupa ase phaba changkhiba lanmi sing asidi mamitang basina loina phukre ne. As thajakhideda hai thangtin sijinaung ne he. Iya mathantana imaibem si yorabadi ibani yengduna leiba yararoi. Mabung anido kumthaduna malemga kanbalan soknarami. Landa hairaba mabung anido phawba malembu karisu tawba ngamlamde. Yamlaba lanmising adusu changba kire. Atiyagi mata adudi leptuna yengde. Malemna hairae hankhro konungda atiyagi mabung oibagi aina noi pungak pirabane. Mabung ani aduna ikai khreda. Hey nupi nangbu nupa ase mamitangi lairaba achamba mini haibadaine. Sidi nangna hariba miduna ten he. Malemna muk onsilaklaga nangse atiyagi achanba mata oiramdrabadi noi kanamata hingalamde khang. Chakhur chalo aigi asawbase phathaba ngamkhidaba tarabadi noi kanano haiba ai khanglaroi. Is magi phibam asidi phibam amani he. Mamisu ngangsang ngakre. Chalhaurase. Mabung aniduna haugatuna chenge tawi. Malemna sor sangna hontokpaga malemgi thabakta ten maru amana palami. Amadagi ani dagi ahum amuk palami. Mabung aniduna yenglubadadi atiyagi mata aduna kablak patenjay oirami. Madugi khudong chaba lauraga mabung ani aduna makhwangla yebliba thang macha aduna malemda hanjin chongsinduna thilami. Malem magi mahai sizina khidana leimaida ta aduna masa pumba thangphamga igana yomlaga turami. Mabung ani aduna aigi nai asengba se sana singse nangini sidana de konung yoraga amuka pigani. Mabung ani na sirakpa sanagi lek khudop sing adu nupi aduda pirami aduga lanmi sing aduna malemgi hakchang adubu mafam aduda tawraga phumjilami. Aduga makhoi chatkre.
ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯁꯤꯔꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯀꯜꯂꯕ ꯃꯍꯩꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯥꯂꯦꯝꯗ ꯃꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯏꯅ ꯑꯇꯤꯌꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯤꯌꯥꯕꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯇꯤꯌꯥꯗꯤ ꯃꯥꯂꯦꯝ ꯂꯥꯛꯇ꯭ꯔꯦ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯕꯒ ꯑꯇꯤꯌꯥꯒꯤ ꯃꯕꯨꯡ ꯑꯅꯤꯅ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯗꯨꯅ ꯊꯝꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯕꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ ꯑꯃꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯇꯤꯌꯥꯕꯨ ꯌꯦꯡꯕ ꯂꯥꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯇꯤꯌꯥ ꯋꯥꯕꯅ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯂꯦꯝꯗꯤ ꯄꯥꯎ ꯑꯁꯤ ꯈꯪꯂꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯥꯂꯦꯝꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯤꯌꯥ ꯀꯞꯇꯨꯅ ꯃꯥꯂꯦꯝꯒꯤ ꯃꯤꯡꯂꯦꯟ ꯁꯣꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯂꯦꯝꯅ "ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯑꯇꯤꯌꯥ? ꯉꯔꯥꯡ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯕꯒꯤꯔ? ꯑꯩ ꯂꯥꯛꯏ, ꯉꯔꯥꯡꯁꯨ ꯉꯁꯤꯁꯨ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯌꯥꯎꯗꯅ, ꯊꯋꯥꯏ ꯑꯣꯏꯅ꯫ ꯃꯥꯂꯦꯝ, ꯃꯥꯂꯦꯝ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯑꯗꯨꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ? ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯑꯩ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯤ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗ." "ꯀꯔꯤ ꯍꯥꯏꯕ ꯑꯇꯤꯌꯥ? ꯅꯪꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ, ꯊꯋꯥꯏꯅꯤ꯫ ꯅꯪ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ, ꯀꯅꯥꯅꯁꯨ ꯂꯧꯕ ꯄꯨꯕꯁꯨ ꯌꯥꯔꯣꯏ." ꯃꯥꯂꯦꯝꯅ ꯃꯥꯒ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯇꯤꯌꯥ ꯍꯟꯈꯤꯕꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯇꯤꯌꯥꯗ ꯂꯤꯔꯝꯃꯤ꯫ ꯑꯇꯤꯌꯥ ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ "ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯍꯥꯟꯅꯒꯨꯝꯅ ꯅꯪꯒꯤ ꯈꯨꯠꯇꯨꯅ ꯑꯃꯨꯛꯇ ꯁꯣꯛꯂꯝꯃꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯀꯔꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯛꯂꯒꯦ ꯑꯇꯤꯌꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝꯒꯤ ꯊꯋꯥꯏꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯃꯅꯥꯛꯇ꯫ ꯑꯇꯤꯌꯥ ꯅꯣꯡ ꯉꯥꯟꯕꯒ ꯀꯣꯅꯨꯡꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯁꯤꯒꯦ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯇꯤꯌꯥꯅ ꯃꯃꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯅꯨꯄꯤ ꯃꯃꯥꯒꯨꯝꯂꯕꯤ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ "ꯑꯣ, ꯀꯝꯗꯧꯅꯤ ꯑꯗꯨꯗꯤ? ꯊꯧꯗꯣꯛ ꯑꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯣꯛꯂꯒꯗꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯍꯥꯟꯅ ꯑꯗꯨꯝ ꯈꯪꯗꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯈ꯭ꯔꯦ꯫ ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯕꯨ ꯑꯌꯣꯛꯄ ꯇꯦꯅꯋꯥꯒꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯤꯗ ꯐꯥꯔꯒ ꯊꯝꯕꯤꯈꯤꯗꯣꯏꯅꯣ? ꯑꯩ ꯅꯤꯡꯇꯝꯅ ꯃꯥꯂꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯄꯥꯏꯕ ꯄꯥꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯃꯥꯒꯨꯝꯂꯕꯤ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯕꯒꯦ? ꯑꯗꯨꯗꯤ ꯐꯔꯦ, ꯏꯃꯥꯒꯤ ꯐꯤꯔꯣꯜꯁꯦ ꯁꯦꯠꯆꯤꯜꯂꯨ, ꯑꯗꯨꯒ ꯏꯃꯥ ꯁꯥꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯃꯥꯂꯦꯝꯒ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ." ꯑꯁꯨꯝꯅ ꯑꯇꯤꯌꯥꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨ ꯁꯦꯠꯆꯤꯟꯗꯨꯅ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯁꯥꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯇꯤꯌꯥ ꯃꯥꯂꯦꯝꯒꯤ ꯍꯛꯆꯥꯡꯒꯤ ꯐꯨꯡꯐꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗꯅ ꯑꯇꯤꯌꯥ ꯀꯥꯗ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯌꯦꯡꯁꯤꯟꯕ ꯆꯪꯂꯛꯄꯗ ꯍꯅꯨꯕꯤ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯝꯂꯦ꯫ "ꯑꯦ, ꯑꯇꯤꯌꯥꯗꯤ? ꯑꯇꯤꯌꯥ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯏꯃꯥꯒꯨꯝꯂꯕꯤ, ꯑꯩꯈꯣꯏ ꯏꯆꯟ ꯑꯇꯤꯌꯥꯗꯤ?" "ꯃꯥꯗꯤ ꯑꯩꯅ ꯆꯪꯂꯛꯄꯗ ꯀꯥꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯗꯨꯅꯅꯤ ꯑꯩꯁꯨ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯤꯔꯝꯂꯤꯕꯅꯤ꯫ ꯂꯥꯟꯃꯤꯁꯥ, ꯑꯩꯒꯤ ꯏꯆꯟ ꯑꯇꯤꯌꯥꯗꯨ ꯊꯤꯌꯨ꯫ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯄ ꯇꯥꯔꯦ꯫ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥ, ꯅꯤꯡꯊꯧ ꯀꯌꯥ ꯑꯃꯅ ꯑꯇꯤꯌꯥꯕꯨ ꯌꯦꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ." ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯁꯨ ꯄꯥꯎ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ "ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯈꯪꯍꯟꯗ꯭ꯔꯤꯕꯅꯣ ꯑꯄꯪ ꯑꯅꯤ? ꯅꯨꯡꯁꯤꯕꯗꯤ ꯁꯤꯡꯅꯔꯒ ꯊꯤꯡꯕ ꯍꯦꯜꯂꯒ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤꯅꯦꯍꯦ꯫ ꯃꯣꯏꯗꯤ ꯊꯦꯝꯂꯒ ꯊꯨꯒꯥꯏꯒꯗꯕꯅꯤ, ꯂꯥꯞꯅ ꯍꯪꯒꯗꯕꯅꯤꯅꯦꯍꯦ꯫ ꯑꯄꯪꯁꯤꯡꯁꯤꯗꯤ ꯆꯠꯂꯣ, ꯃꯥꯂꯦꯝꯕꯨ ꯊꯤꯕ ꯁꯣꯏꯗꯅ ꯆꯠꯂꯝꯒꯅꯤ." "ꯍꯣꯏ ꯏꯄꯥ ꯅꯤꯡꯊꯧ." "ꯍꯩ, ꯌꯥ ꯂꯥꯡꯉꯛꯀꯅꯨꯀꯣ." "ꯐꯒꯅꯤ ꯏꯄꯥ ꯅꯤꯡꯊꯧ." ꯃꯕꯨꯡ ꯑꯅꯤꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯃꯆꯟꯅꯨꯄꯤ ꯊꯤꯕ ꯊꯣꯔꯛꯂꯦ꯫ ꯑꯇꯤꯌꯥ ꯃꯥꯂꯦꯝꯒꯤ ꯐꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯞꯇꯨꯅ ꯈꯣꯠꯂꯤꯉꯩꯗ ꯃꯕꯨꯡꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯜ ꯑꯗꯨꯅ, "ꯉꯁꯥꯏ ꯏꯄꯥꯅ ꯁꯥꯎꯗꯕꯤꯗ ꯅꯨꯡꯁꯤꯅ ꯊꯦꯝꯂꯒ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯣ, ꯏꯌꯥꯝꯕ, ꯊꯦꯝꯕꯒꯤ ꯃꯇꯝ ꯂꯣꯏꯗ꯭ꯔꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯁꯤ ꯁꯤꯔꯕꯅꯤ." "ꯃꯥꯂꯦꯝ, ꯃꯥꯂꯦꯝ, ꯑꯩ ꯂꯥꯛꯑꯦ ꯃꯥꯂꯦꯝ." "ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯂꯥꯟꯃꯤꯁꯥ, ꯃꯤꯒ ꯎꯈꯤꯅꯤ, ꯀꯅꯥꯝꯇ ꯆꯪꯍꯜꯂꯛꯀꯅꯨ." "ꯏꯕꯨꯡꯒꯤ ꯑꯇꯤꯌꯥ, ꯁꯣꯝꯗꯅ ꯃꯁꯛ ꯐꯖꯕ ꯔꯥꯖꯀꯨꯃꯥꯔ ꯀꯌꯥꯅ ꯏꯆꯟꯕꯨ ꯄꯨꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯄꯣꯄꯥꯡ ꯁꯨꯗꯕ ꯑꯁꯤꯕꯁꯤ ꯈꯣꯠꯂꯒ ꯂꯩ, ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯀꯗꯕꯁꯨ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ." "ꯏꯕꯨꯡ, ꯑꯩꯒꯤ ꯃꯥꯂꯦꯝꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ." ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯐꯅ ꯊꯦꯝꯂꯕ ꯐꯥꯎꯕ ꯌꯥꯗꯕꯗꯒꯤ ꯆꯤꯡꯗꯨꯅ ꯄꯨꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯅ, "ꯑꯁ, ꯄꯪꯉꯤꯗꯀꯣ ꯅꯣꯏꯁꯦ. ꯁꯤꯔꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯅꯦꯍꯦ. ꯎꯔꯀꯥꯟꯗ ꯃꯥꯏꯅ ꯀꯤꯗꯅ ꯆꯦꯟꯊꯣꯛꯆꯔꯛꯆꯅꯤ."
Sidanine, aina nupi pokpo yamna talise. Nama aduna, nupi pami haidana. Nupi phangnaba kandana hek sidokredana. Lanmisa, lebak to khoto asibadu uhalu. Lanmi sing aduna lebak adu khotok lami malem phibam kaina thangpham naina siduna leibadu ui. Atiya malem uraga hena kablakle asawba yauna. Aina haidro, kidana kanna kapise. Yare, nachanupidu puro. Hayengmuk Rajkumar. Sana lupa hena piba ngamba aduda pitokrase. Nupigi susa. Ai hainade ko. Mabung ani aduna. Chongthakren he. Haima. Komsida chongthakre. Kainu mana tawrisibo. Malem. Ai lai. Hugulo. Lanmi sing adu chensinduna atiyabu laukhatpa chensin khraga lauraga chenthongnare e. Lanmi sing aduna Bhut. Mabung ani duna noklaga. Kuhathina hatkibaduda kira malene he. Atiya. Kainu sibo. Mapa ningthau aduna. Karino, tawriba mataw asidi. Hai, asidi sidrine he. Noibu halune he. Ai kirine sidi. Malem ko madudagi fibam kaina hogalakle atiya puduna. Mabung ani aduna. Karino uriba sibo. Masigi nupasi achamba midi oiraroi. Haima. Masi aikoina yamna wana hatkibanine he. Ningthau aduna halune he khara thuna. Atiyado pharaga puro. Masibu aine hek pokpa ichani ko. Nungaine hingba pamdaba icha sibu karamba angang masibo. Ai pamdi. Konungi ayokpu cheki makhong phajinduna thambado. Madugi punsido ai pamdi. Chatkro ipa ningthau, chatkro ibung. Lanmisha animak tamna tena do kapsilo. Lanmi sing aduna yamlaba tenjai sing adu kapsilami malemna atiyabu konduna kalli. Malemda yungliba tenjai sing adu malemna mahai mitrang tauduna lanmi sing aduda amuk hanna kapsinduna lanmi sing adu loina hatlami aduga lanmi sing adugi thawai sing adu khulai oina sizinaduna mabung aniga ningthaugada landarami. Lanmi kaya amasu laklami aduga atiyagi phattaba mata adusu yauraklami. Adubu pumnamaktu malemgi tamthiraba mahai mitrang aduna lanmi kaya hatuna moigi thawai sing adu pharaga hena tamthiba ama olaklami. Ningthauga mabung anigado khangba ngamdaduna yamna warami sokpasu yamna soklami. Kona thangda atiyana mapa ningthauga mabung anigado ngakpinaba malemda haijarami. Malemna moibu ngakpirami. Ipa ningthau, ibung ani, ngasidagidi malem ibanigi punsida amuk hanna yelakano. Hankro konungda amuk hanna sulakano. Mapa ningthau aduna ichanupa apangba law konungda halhorasi. Aikoina Tanglaba mani amabu phattaba amot pani khanduna manghangi khalubase apangba tare habase ai gasidi khangne law ipa yamna kire gasigi thoduk ase ipa yamna kire mabung ani aduna nabani amuk hane yelak laroi ko moi loina chatkibaga malem masa pumba chokthaduna tarakle atiyana malembu konduna pakhatna kapjai adubu malem tapna hanagi fibamda hanjilaktuna atiyabu khut samduna Anauba mapok anauba punsi amagi lambida yamna nungsinana chapminakhirami.